Masih BJP की तमाम चमेन की पंडित दीनदयाल उपाध्याय की पोल सुधा जंक्शन रीवा मीडिया पर्सन चिन्ह चिलिची बेंबिरोनी को पुनः BJP मध्य प्रदेश की माइटिंग लगी मुक्सरी आएगी एक नवा जंक्शन रीवा सिंह आगे हेगियत थम ओई थम बदल जंक्शन रीवा पार्टी की सीनियर जनरल सेक्रेटरी के शरद कुमार अदुगा आइगी गेथम इलेक्शन बीरीबा पार्टी की जनरल सेक्रेटरी आना पार्टी की संगठन मंत्री सु जिरम्बा बी प्रेमानंद मैतै अदुगा आइगी ओई थम बरोई बदा इलेक्शन बीरीबा पार्टी की स्टेट सेक्रेटरी के नौसा देवी अखोई मरुइना ngasi BJP Manipur Pradesh na media person sing gi through the press conference maruina si koina sinjari basi ramna thuna kowa koiraga su lenbiragi ba puna matam sana jogi na to si gi ya har da to kan sage haukiba था खरसिदा हाइबा तारे मरुइना इंडिया की कांग्रेस अखोई इंडियन नेशनल कांग्रेस पार्टी की मागी लीडर ऑफ ऑपोजिशन हाइना लेदिबा राहुल गांधी की मागी सी मखादा लापा कैंपेन अमा इवनुं चेना मणिपुरदा यामना कन्बा कैंपेन अमखक तौबा कोई उकी मदुदी भोट चोर गदी सोर हाबा अमखक तौ भोट उरानबा फमथादु हाबगी आर्थ ओइगदा मसी अखोइ नावा यखुम यारिगै तौदबा हाइबा मणिपुरी हुई लेरिबा फिल्म सिदा राजनीति दोन ओंजन्नदना अवा यखुम तौबसी यारी मखै अखोइ तौनदनबा हाइबा मियाम की ओइबा अपाम मियाम की खोलाव अदुबु रेस्पेक्ट तौजरगा अखोइ मतम चाना अखोइ येंगा मदुगी पाखुम अमसे अखोइ पीनना बायना थोरांग अखोइ तौरगा लेजबनी अदुबु लाइबक थीबा हाइबा तारे कांग्रेस की अदुगुमबा भोट चोर गदी सोर हाइबा मोइगी मेंदो नेशनल लेवल न तौबा कैंपेन अम ओइरगसु मणिपुर योरक्तना मणिपुर की पॉलिटिकल मागी लेदिबा कांग्रेस की लीडर सिंह कैंपेन अकनबा मागी केंद्र सिंह तौखिबदु इंडिया की पुनमक्ता कोई अमकन कैंपेन अम तौबु खिबदु ngarang haidokhiba बिहार की इलेक्शन अदुना मतिक चाबा पाखुम अमा पीखरे हाइबदुनी अखोइना हिमसी मरमदी भोट चोर गदी सोर हाइबसी करंबा कैंपेन हाइबा कांदा ऑपरेशन अमा तौबदा ऑपरेशन दुसु फेल होइबा अनाबा दुसु सीबा आइदी मोइना कांखनबा बोल लुंगराम बिहार की रिजल्ट तो हाइबोपदा अखोइ नुचित ताबगुंबनी हाइना BJP ने लौई मसी अखोइना अखोइगी मफमसिदगी अवायखुम तौननबीदमक्ता हाइजबदु नते था कया कांग्रेस न मदुगी कैंपेन अमा चथगी बिदुगी पाखुमदु बिहार की इलेक्शन की रिजल्ट अदुना अखोइ पीबनी बिहार की पंजरी बसी अखोइ यामना पनिंगना मणिपुर कंटेक्स्ट पनबनते बिहार की इलेक्शन तोंगान पे इलेक्शन मनी मणिपुर की लेरिबा सिचुएशन स्टेट ता लेरिबा इशू तोंगान तोंगान अदुबु नेशनल पॉलिटिक्स ता नेशनल पार्टी की अफम अमखक्ता अखोइ पुन्ना लेमिनबनिना मसी तंगाई फदना वफम मसी थमदा यादबा पोट अमखक अखोइ लापनी मणिपुर दसु अखोइ अमुक ओकेजन अनि अहुम लक्ता अखोइ BJP की माइकैदगी वफम खरदी अखोइगी आई ओइ तम लेंचिन बिरिबा अखोइ पार्टी की सीनियर जनरल सेक्रेटरी ना अखोइ थमखी ओकेजन खरदसु थमखी अदुबु कांग्रेस तमना थवाई यावना कांग्रेस ने थवाई यावना चथगिबा अदुगुम कैंपेन अदुदा मरम होइरगा
ngasi Congress ki aseng sakam du miyam na khangak padagi Rahul Gandhi na Congress ki leader amoina lerak padagi koi election ji mathang maithi rakpasi ngarang gi Bihar gi election maithi base masi मैम report yengbiu marfu dramanga suba haibidi 95 haitara marfu dramanga suba maithi bani arangi Bihar gi election je marfu dramanga suba maithi bani adu laibak thiri badi Manipur da masi khangdaba Manipur da leiriba Congress party ase Manipur gi irang sida santi hanjilakna bagi aikoi gi wafam peace and normalcy hanjilakna bi wafam di ngangba aduga thamoi nungdadi sarkar paingbagi ikhau langaba election tongingba party amagi aikoi phibam lakpa ure Congress ki oina leadership tungan ba kendra da Congress ki leadership group chatana ticket tanabagi ticket munabagi phibam ama lakpada Congress ki leadership na support to bu urak pase machine tai basi Congress se shakti painingba shakti da ngawba Manipuri crisis asida tanja lauraga adungloba shakti pamba phibam amani haibasini maram aduna makoina hojik aikoi assembly dissolve toroga election togodabani haiba wafam ama laibasi Manipur bu kaningba Manipur bu santi hanjalangna bu honaba Manipur irang solution na banate akoi makoi gi adungloba shakti pamba adungloba makoi gi sasan tongingba sahi sumna khaki sahi tara khak sason torokta bada sahi tare nipa khak sason torokta bada ngawrakpa adungloba makoi wakhal adugi mami taw pot aduni haiduna koi leiningi thamningi aduna Congress ki leadership singda maruoina masi awaya khumgi natragana allegation wafam nate national level da yaraktra kanda national level da national party amana national level da reject tor aba kanda akoi swaida Congress ki asada sarkar pairani vote toroga vote karani and khali basingje madu wakhal amutang tare tara thokna khanaraga makoi khantharaga Congress party asi national level da reject tor agadi vote puna mak matang jung posalakana marfu dramanga suba vote koi porappa Manipur gi election lakpa kan karim kan sama suru pu yabagi phibam musu leibanina madai puda akoi gi Congress da thawa yawbiri basingna akoi tare tara thokna akoi khantha haningbagi madu apel amasu BJP gi maikai de akoi thamningi aduna Congress ki adungno Rahul Gandhi na hydrogen bomb ni atom bomb ni haidana India pumba campaign tawduna Brazil ki model amagi photo amu putho adi amagi photo amu putho mase akoi sidasu Manipur yoroktana makan slide kaptana isai yogo puthokana gadi chor bhot chor jija aidana isai torambado marangi akoi gi result dagi di akoi Congress ki ta yawba thawa yawruba asa torbo mayam makha akoi gi BP ki guli du 2.5 mg gumba sarambadagi 5 mg sabagi akoi gi adugmo phibam makha leirabra habige koida singnaba lei Congress ki Rahul Gandhi ki hydrogen bomb atom bomb do ngarang Congress ki office do loi pokhai gre haibo wafam doni ane thamjeringi bje including Manipur Pradesh Congress Committee ki office ju Rahul Gandhi ki hydrogen bomb pokhai bagi magi manin makhol do yoro amgani haiba wafam jima ha thamjage aduga akoi hojik wafam amaka sida ayam samna akoi chachararo through media person jingi khuthang da akoi ngasi di wafam amaka yam senga thamjage masi ko to bigani logi vote uran bagi nampu da sakti pai bagi wafam ase yangsin biriba singi mirol da aina kanjab da senior akoi gi ama taluko yoy kai hoy di ui ningjing biriba yamba record su dum leibani Congress na vote hura laga kana bhora matam da India gi itihas ta political history da 1990 gi election da Imphal DC office mai thagi baje February gi tang tara da mari gi nungdang da 1990 gi Manipur assembly election da Imphal DC office mai thagi ba election counting gi nungdang da singjamai gi vote thirakpa loirakpa da
matamduda MPP ki candidate Colonel Bubol ki vote masing thiba layoi khraba ngaktani akoi Congress ki leader oiramba amakaka kanna mungnarakpadagi akoi matamduda 1990 ki February ki tang 10 ga ni thoi election tawbani February ki tang 10 ga mari ki nungdang da akoi election counting nimituda Imphal matamduda Imphal East West khaidri Imphal DC ki officer se mai chakhi karigi Congress na sason torigai manungda huralaga namfuda vote kadana bala phorkodagi matamduda vote thidrebe assembly kendra assembly constituency taragani thoigi akoi ballot paper aduga vote thibal oraba assembly constituency taraga ma thoigi vote akoi gi counting ballot paper mai thagi bado maduda jawgiba maduni matamda vote kagiba Congress ki senior veteran ani lai akoi khanjabada amana hoji Congress da senior leader oina lebiriba BJP da su vote piramba pabung okram ozoi matamda MPP langthapan kendra di mai pakhiba adu hoji Congress ki yamna chief minister su oibirama ba akoi okram ibobi na INC da vote kan puni aduna vote chor vote huran ba vote nampu da kana na bagi hona badagi Manipur gi adungloba itihas India gi itihas da Imphal gi adunglo DC counting hall ama pura mai sa ibari masigi wari je akoi ahal laman jing hoji hingi bani na Congress ki naha oiriba chenja chongjeri ba singda ibo biga akoi honorable pabung haibu ko jaba tare akoi honorable ex minister aduga pabung joy ani na agang singda utang phamin naraga moida kamai tokdana Congress ki vote chor gi wari February ki tang 10 ga mari gi 1990 gi sidaida Imphal DC office 1990 ki assembly election ki counting da mai sakhibano haibadu mayek sengna utang di paradu akoi takpiraga madu special pibiraga madu social media da kaida platform da thadok pira agadi madu yamna nungai jagani thadok pira o haidarasu BJP gi mai kaida gi madu appeal tawjeni yamna ngakhiba thawdoni matamda Congress ki akoi assembly segment taragani thoi vote tawdringi mamanda assembly segment ni putar ki vote haidok pakanda Congress na kulum doi kare aidana matamda Rajesh Pairo laga akoi sarkar segment claim tawini assembly segment taragani thoi gi vote se tawdringi da assembly segment ni phuga taruki vote se haidok pakanda kulum doi kare ni election claim sarkar segment vote chu nam phuda Congress na vote masing thiba gi chu thugai ra mai thadu anba amuksu assembly segment vote trara ga thoi to ringa sarkar nam phuda pa yen to gi bado koi amtang punna Congress ki lei ba naharon singda akoi ninsing haning badu masi BJP na ngasi sigi platform sidagi akoi thamjabani aduna vote chor gadi chor habse namthangni oida padaba issue leitaba leba ki seba tawge khandaba Manipuri crisis asida khudung saba lauraga yaragadi akoi makoi election ni tempo ma sagalaga sarkar pairagani ne khali base madu akoi gi nungdin pobop tamangba mangni masi tawdaba phai ani Congress gi hojik thawa yawbiri basingasu mado Manipur gi interest tare tara thokna akoi khantha view haiba wafam dumtanga ya seng thamjage